print amadi electronic media ki channel nausungbu ayang ni kai khumna butcheri agi ming Longjam Thonglen Meitei Apunba Ireipakki Maheiroi Sinpanglup AIMS ki president akoina ngasi AIMS ki taraga mari rak suba mapok kumonga loinana hapta ama chatha jagadaba mass tree plantation gi thauram asi akoi ngasi gi Wakha Nongum-pung Mapugi thellon Leima ching hyba sing stagi houdokna ngasi koigi ngasi dagi houdokna koigi u mass tree plantation asi houdokchabani aduga makha tarakpadasu koigi leiriba lamdam sida leiriba school college sing amadi tongan ba khul leikai mera paibiga loina koi u thabagi tharomasi makha tana dumak chatha jakigani aduga akoina ngasi tharibu usigi maruba pandamdi tunglam chat ki damakta tunglam chat mirol gi damakta akoi u thabagi hainabi hainabasi akoi pung khuding makta laiminasi haibagi pandam ga loina akoi ngasi gi tree plantation asi akoi AIMS ki Maheiroi sing amadi tongan school college ki angang sing adagi Maheiroi sing punna kusam naraka ngasi u thabagi thorom masi koi chatha jarakpani loinana koina u thabagi maru eba pandam si koina u thabasi usi mayam thai aso wasang VIP kam su u thai u thabasi sahi khudingi magi season wall environment day lakpagumba adagi aduguma tamda khak u thar makanda uje hanne yengbidaba maruina maduna hanne yengbidaba maram kana koina udi am thagi haba udi am thagi sahi khudingi government gi u thaba mam swai sum leigana adum hairapsu ko khangdab nate aduna uje thani na tha taragadi koi uje u manga dang oisu tara dang oisu u hinghan baje yam hingan baje ko yamna tangai mak phade aduna u thabiri ba chilenaw sing koigi akoigi mars tree plantation to matamda maruina koina u hingan ba si yamna tangai phade aduna akoina AIMS na koina thamjaba koina u thaba sing de kai khumna utpoina handak haugiba sahi sidagi mathang sahi bokta koina school sing college sing tongan institution sing da pithokriba u sara sing asi akoina hingbara na taga hingdabra haibase akoina ngasi u thagi matamda geotech photo ga loina na ka phauram matungda mathang sahi olakpa matamda akoigi u sing ado hingi na taga hingde habada akoigi thomi sing chachara kanda yengora kanda koigi mi mana u kyam thaki amadi school institution asina u kyam thabangam ki amadi kyam hingan bangam mi habdo mangni hingan bangam badugi u haidi u example u yankhai thama tamda u sam thama tamda u khwaidigi yam hingan bangam institution natragana khulle kai dungda akoi AIMS amadi masiga mari leina ba department singa loina rakanda u hogoli badugi damakta khoi ikai khumna basu utpoina mathang laiba chahi sidagi hogdok chara kanda sahi khudingi leptana khoi chatha jagani haiba wapam sing asi thamjari